Kurumjari Story Collection Meeting Tabiriba Punamapu Taramna Okchari Ahanbada Maru Oiba Pau Pizari Naga Taruk Sina Fanglakpadagi Chingda Irang Thokpa Hengalakli Kamjong District Ki Kuntuda Kunja Ani Halamne Yum Kuntra Mai Taramle Naga Taruk Halakpadagi Khoishaw Naraba Naga Singna Senapati District NPF Ki Office Ta Amang Ata Thokalamle A Sarda Lamba Yaudana MP Khankre MP Oina Parliament Chatlabadi Prime Minister Unaba Amasung Wakat Singh Pukhatpat Taduna Lairaba Wafamni A Sarda May Tarahundoida Cookie Singna Lailon Vaifeda Fakiba Nagataru Matup Tana Kakatuna Sak Fauba Khangba Ngamdana Hatoklaga Ashiba Hakjang Fanglakiba Adudagi Chingi Mafam Singda Irang Thokpagi Chang Hengalakli Ngarang Numidangda Gi Hauraga Ngasi Faubada Tongan ba Chingi District Singda Nongmai Kapna Kibagai Report Kaya Laki Kamjong District Ki Manung Chana Laiba Kultur Kuki Village da Ngasi Ayu Angan ba Pung Ahumrom Taba Adwaida Sakangdaba Singna Akan ba Attack Chataduna Kunja Ani Halambaga Loinana Yung Kuncharom Mai Thadok Lamle Thaudok Aduda Laikhidraba Mioi Ani Adugi Let Milun Haukib Amasung Lun Mintang Haukib Kawi Let Milun Haukib Asi Kultu Kuki Baptist Church Leader Amani Aduga Lun Mintang Haukib na Kultu Youth Club Ki President ni Hairi Thaudok Thokfam Dagi Fangba Paugi Matung Ina Thaudok Asi Sakangdaba Singh Aduna Ahanba Nongmai Kapshilaktuna Khul Aduda Landaki Landarakpa Aduda Khulgi Kunja Singna Thawai Hingnaba Chenthok Nakraba Matung Yum Singh Adu Mai Tharambani Hairi Atopa Pau Amada Kangpokpi District Ke Cycle da Laiba Thingfai Kuki Village Tasu Ngarang Ahing Sakangdaba Singna Nongmai Kapsinduna Landaraki Adubu Thaudok Aduda Misi Minagi Fau Yauba Paudi Pangde Ngasigi Thaudok Aduga Mari Lainana Eastern Kuki Chief Association na Akanba Mawongda Condemn Taurakli EKCA na Thadorak Pacherol Amada Ngasi Ayuk Anganbada Thokiba Kunchu Village da Thaudok Asi NSCN Amasung Sani National Army Anina Thohan Kibani Haina Maral Sirakli Taudo Adubu Yaningdaba Fongdol Aduna EKCA na Thadorak Pacherol Aduna Makhatana Hai Church Mai Thaba Amasung Khulai Paidaba Micham Hatpa Haibasi Miyoibagi Fundamental Right Religion Freedom Gi Singnabani Taudo Asina Akoibada Laiba Kunja Singda Aki Tudung Fawada Natana Mafam Adugi Secretary Situation da Chauna Wahang Oirakle Haikibaga Loinana Mari Lainaba Authority na Ngasigi Taudo Aduda Chenaba Kudima Matik Chaba Action Lokhatuna Violence Oiba Mafam Singda Matik Chaba Secretary Thambiyu Haina Appeal Taurakli Nakal Amaronda Tanrui Tangkhul Naga Village da Sungarang Numidang Khulai Paiba Singna Akan Bamawangda Attack Chatharamle Hairi Tanrui Village Media Selgi Maikaidagi Thadorakwa Pau Amana Hai Tha Asigi Mapangi Numidangda Kuki Militant ni Chinaba Khulai Matik Chana Paiba Miyoi Kaya Khul Asi Tamna Changsilaktuna Matung Numidang Pung 13 tarakpa Adwaida Akan ba Attack Adu Chatharakibani Hairi Nakal Amaromda Adamna Fongdorakpada Naga Taruk Minung Silaitana Ot Naiduna Yamna Tamthina Makak tuna halambagi thawong yamna pende kanana amadi kadaida halambano haibadu state leingakna athubada puthokadabani haina Naga Taruki asiba hakchang masak khangdoknaba hotnabada saruk yakiba konsa khulgi chairman Dilimai Adamna Fongdokre Naga Taruki asiba hakchang laukiroi Kuki Singh Migi Wakhal Chendre asuk tamthina hatpa asinadi makoi mi chage haibagi wakhalol leibra Jingnada Bangamde Yamna Tamthina Hatpiramba Maramna Masak Khangdoknaba Hotnabada Awaba Oiki Makoina Set Chakiba Pirol Yenglaga Masak Khangbangam Kibani Haiki Nakal Amaromda Nagamicham Taruki Victim Family Gi Mari Mata Oiriba William G. Zinliung Chawangna Deputy CM Nemchaki Gen
ꯐꯥꯒꯗꯕꯅꯤ ꯍꯥꯏꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝꯗ ꯇꯛꯁꯤꯟꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯖꯦꯅꯤꯝꯁꯇ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯂꯥꯛꯇꯨꯅ ꯌꯦꯡꯁꯤꯟꯈꯤꯕ ꯃꯇꯝꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯀꯣꯟꯁꯥ ꯈꯨꯜ ꯑꯃꯗꯤ ꯂꯩꯔꯣꯟ ꯕꯥꯏꯐꯩ ꯀꯨꯀꯤ ꯈꯨꯜ ꯑꯅꯤ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯑꯃꯨꯛ ꯍꯟꯅ ꯊꯥꯖꯅꯕ ꯂꯩꯅꯔꯛꯀꯅꯤ ꯈꯪꯗ꯭ꯔꯤ꯫ ꯀꯣꯟꯁꯥ ꯈꯨꯜꯗꯒꯤ ꯂꯩꯔꯣꯟ ꯕꯥꯏꯐꯩ ꯐꯥꯎꯕ ꯆꯠꯄꯒꯤ ꯂꯝꯕꯤ ꯑꯁꯤꯗ ꯈꯨꯜ ꯀꯌꯥ ꯑꯃ ꯐꯥꯎꯔꯤꯕꯅꯤ꯫ ꯉꯁꯤ ꯀꯣꯟꯁꯥ ꯈꯨꯜꯒꯤ ꯈꯨꯟꯖꯥꯁꯤꯡꯗ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯂꯤꯕ ꯑꯁꯤꯅꯗꯤ ꯃꯊꯪꯅ ꯀꯅꯥꯒꯤꯗ ꯊꯣꯛꯂꯣꯏ ꯇꯝꯕ ꯉꯝꯗꯦ ꯍꯥꯏꯔꯗꯨꯅ ꯂꯩꯉꯥꯛꯅ ꯉꯁꯤ ꯐꯥꯎꯕ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯆꯦꯟꯅꯔꯤꯕ ꯂꯩꯔꯣꯟ ꯕꯥꯏꯐꯩ ꯈꯨꯜꯒꯤ ꯅꯨꯄꯤꯁꯤꯡꯕꯨ ꯐꯥꯔꯒ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯕꯤꯌꯨ ꯍꯥꯏꯕꯗ ꯂꯩꯉꯥꯛꯅ ꯇꯧꯕꯤꯗꯕ ꯑꯁꯤꯃꯛ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯂꯩꯉꯥꯛ ꯑꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯁꯣꯜꯂꯕꯒꯦ ꯍꯥꯏꯕꯁꯤ ꯃꯁꯛ ꯇꯥꯛꯂꯦ ꯍꯥꯏꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯃꯔꯣꯝꯗ ꯅꯥꯒꯥ ꯃꯤꯆꯝ 6 ꯍꯥꯠꯄꯗ ꯆꯦꯟꯅꯕꯁꯤꯡ ꯑꯊꯨꯕ ꯃꯇꯝꯗ ꯁꯣꯏꯗꯅ ꯐꯥꯗꯨꯅ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯞ ꯆꯥꯕ ꯑꯦꯛꯁꯟ ꯂꯧꯈꯠꯀꯗꯕꯅꯤ ꯍꯥꯏꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯂꯩꯈꯤꯗ꯭ꯔꯕ ꯅꯥꯒꯥ ꯃꯤꯆꯝ 6ꯀꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯕ ꯁꯔꯨꯛ ꯌꯥꯕ ꯑꯣꯏꯅ ꯉꯁꯤ ꯖꯦꯅꯤꯝꯁꯀꯤ ꯃꯤꯔꯦꯟ ꯁꯪꯗ ꯂꯥꯛꯄ ꯃꯍꯥꯛꯅ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥꯁꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯛꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯈꯣꯡꯒꯨꯜ ꯂꯤꯗꯨꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯇ ꯃꯃꯥꯡꯗꯒꯤ ꯍꯧꯅ ꯑꯣꯄꯔꯦꯁꯟ ꯆꯠꯊꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯃꯇꯤꯛ ꯆꯥꯅ ꯂꯩꯇꯕꯒꯤ ꯐꯤꯚꯝ ꯑꯗꯨꯃꯛ ꯂꯩꯗꯨꯅ ꯂꯥꯛꯂꯤ꯫ ꯍꯟꯗꯛꯇ CRPF ꯀꯣꯕ꯭ꯔꯥ ꯕटाꯂꯤꯌꯟ 2 ꯁ꯭ꯇꯦꯠ ꯑꯁꯤꯗ ꯊꯨꯡꯂꯔꯦ꯫ ꯕटाꯂꯤꯌꯟ 2 ꯑꯁꯤ ꯗꯤꯄ꯭ꯂꯣꯏ ꯇꯧꯔꯛꯈꯤꯕꯗꯒꯤ ꯐꯤꯚꯝ ꯈꯔ ꯐꯔꯛꯈꯤꯕꯅꯤ ꯊꯥꯖꯩ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯑꯍꯦꯟꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯀꯌꯥ ꯊꯥꯖꯤꯜꯂꯛꯂꯕꯁꯨ ꯃꯤꯌꯥꯝꯅ ꯂꯩꯉꯥꯛꯇ ꯃꯇꯦꯡ ꯄꯥꯡꯗ꯭ꯔꯕ ꯑꯃꯗꯤ ꯍꯤꯡꯁꯥꯒꯤ ꯊꯕꯛ ꯂꯦꯞꯇ꯭ꯔꯕꯗꯤ ꯐꯤꯚꯝ ꯐꯒꯠꯂꯛꯄ ꯉꯝꯂꯣꯏ꯫ ꯃꯤꯆꯝ ꯃꯤꯌꯥꯝ ꯐꯥꯔꯕ ꯃꯇꯨꯡꯗ ꯇꯝꯊꯤꯅ ꯍꯥꯠꯄꯒꯤ ꯊꯧꯑꯣꯡ ꯀꯟꯗꯦꯝ ꯇꯧꯏ꯫ ꯊꯧꯗꯣꯛꯁꯤꯗ ꯆꯦꯟꯅꯔꯤꯕ ꯐꯥꯗꯨꯅ ꯆꯞ ꯆꯥꯕ ꯑꯦꯛꯁꯟ ꯂꯧꯒꯅꯤ ꯍꯥꯏꯅꯁꯨ ꯃꯈꯥ ꯇꯥꯈꯤ꯫ ꯑꯃꯔꯣꯝꯗ ꯑꯦꯛꯁ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯍꯥꯏ ꯂꯩꯉꯥꯛꯅ ꯑꯊꯨꯕꯗ ꯑꯦꯛꯁꯟ ꯂꯧꯈꯠꯇꯨꯅ ꯃꯔꯥꯜ ꯂꯩꯕꯁꯤꯡ ꯐꯥꯗꯨꯅ ꯆꯩꯔꯥꯛ ꯄꯤꯕ ꯃꯊꯧ ꯇꯥꯏ꯫ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯊꯦꯡꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯚꯥꯏꯑꯣꯂꯦꯟꯁ ꯇꯧꯔꯒ ꯏꯪ ꯇꯞꯄ ꯄꯨꯔꯛꯄ ꯉꯝꯂꯣꯏ꯫ ꯁꯤꯆꯨꯌꯦꯁꯟ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯅꯕ ꯆꯪꯏ꯫ ꯂꯩꯉꯥꯛꯅꯁꯨ ꯏꯪ ꯇꯞꯄ ꯍꯟꯖꯤꯜꯂꯛꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯕꯁꯤꯗ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅꯁꯨ ꯈꯨꯠꯁꯝꯅꯗꯨꯅ ꯆꯠꯃꯤꯟꯅꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯅꯁꯨ ꯃꯈꯥ ꯇꯥꯈꯤ꯫ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯥꯡꯃꯥꯏ ꯇꯥꯐꯧꯗ ꯂꯩꯕ ꯅꯥꯒꯥ ꯄꯤꯄꯜ ꯐ꯭ꯔꯟꯠ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯌꯨꯅꯤꯌꯟ ꯍꯦꯗꯀ꯭ꯋꯥꯔꯇꯔ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝꯅ ꯊꯨꯒꯥꯏꯔꯝꯂꯕ ꯃꯇꯨꯡ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯉꯔꯥꯡ ꯅꯥꯒꯥ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏ 6 ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯐꯝ ꯑꯃꯗꯒꯤ ꯅꯨꯡꯁꯤ ꯍꯩꯇꯅ ꯐꯤꯚꯝ ꯀꯥꯏꯅ ꯍꯥꯠꯂꯝꯕ ꯃꯇꯨꯡ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯐꯪꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝꯅ ꯄꯦꯟꯗꯕꯗꯒꯤ ꯇꯧꯔꯝꯕ ꯑꯣꯏꯕ ꯌꯥꯏ ꯍꯥꯏꯅ ꯆꯤꯡꯅꯔꯤ꯫ ꯂꯩꯉꯥꯛ ꯄꯥꯏꯕꯗ ꯌꯥꯎꯔꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯁꯤ ꯍꯧꯖꯤꯛ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯆꯃꯝꯅꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯌꯨꯅꯥꯏꯇꯦꯗ ꯅꯥꯒꯥ ꯀꯥꯎꯟꯁꯤꯜꯅ ꯅꯥꯒꯥ ꯃꯤꯆꯝ 6ꯄꯨ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯅꯨꯡꯁꯤ ꯍꯩꯇꯅ ꯃꯤꯍꯥꯠ ꯊꯤꯅ ꯍꯥꯠꯂꯕ ꯃꯇꯨꯡ ꯐꯤꯚꯝ ꯀꯥꯏꯅ ꯐꯪꯈꯤꯕ ꯄꯨꯡ ꯑꯃꯔꯣꯝ ꯃꯇꯨꯡꯗ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯀꯨꯀꯤ ꯏꯂꯤꯒꯦꯟ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡꯅ ꯍꯧꯈꯤꯕ ꯃꯦ 18ꯗ ꯐꯥꯈꯤꯕ ꯅꯥꯒꯥ ꯃꯤꯆꯝ 6ꯀꯤ ꯊꯋꯥꯏ ꯃꯥꯡꯈ꯭ꯔꯕꯁꯨ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯑꯁꯣꯟꯕꯅꯤ ꯃꯥꯏꯊꯤꯕꯅꯤ꯫ ꯉꯔꯥꯡ NPFꯅ ꯑꯣꯐꯤꯁ ꯃꯩ ꯊꯥꯔꯝꯕꯒꯤ ꯊꯧꯗꯣꯛꯇ ꯃꯤꯑꯣꯏ ꯑꯁꯣꯛ ꯑꯄꯟꯒꯤ ꯄꯥꯎ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ NPF ꯑꯃꯗꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯇ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯠꯇ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯊꯣꯛꯂꯛꯄ ꯂꯩꯇ꯭ꯔꯤ ꯍꯥꯏꯔꯤ꯫ ꯚꯥꯔꯇꯤꯌꯥ ꯖꯟꯇꯥ ꯄꯥꯔꯇꯤ BJPꯒꯤ ꯁ꯭ꯇꯦꯠ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯙꯤꯀꯥꯔꯤ ꯃꯌꯨꯝ ꯁꯔꯗꯥ ꯉꯁꯤ ꯔꯥꯖ꯭ꯌ ꯁꯚꯥ MP ꯑꯣꯏꯅ ꯂꯝꯕꯥ ꯑꯃꯠꯇ ꯌꯥꯎꯗꯅ ꯈꯟꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯃꯤꯌꯥꯝꯒꯤ ꯅꯋꯜ ꯄꯥꯏꯈꯠꯂꯛꯄ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯈꯨꯠꯁꯝꯅꯅ ꯆꯠꯀꯅꯤ ꯍꯥꯏꯅ ꯁꯔꯗꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯊꯥ ꯑꯁꯤꯒꯤ 19ꯗ ꯄꯥꯡꯊꯣꯛꯀꯗꯕ ꯔꯥꯖ꯭ꯌ ꯁꯚꯥ ꯃꯤꯈꯜꯒꯤꯗꯃꯛ ꯃꯤꯔꯦꯞ ꯆꯦ ꯄꯤꯁꯤꯟꯈ꯭ꯔꯕ ꯃꯇꯨꯡ ꯁ꯭ꯀ꯭ꯔꯨꯇꯤꯅꯤ ꯂꯣꯏꯔꯒ ꯉꯁꯤ ꯋꯤꯗ꯭ꯔꯣ ꯇꯧꯕ ꯌꯥꯕꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯐꯥꯎꯕꯗ ꯃꯤꯈꯜ ꯑꯁꯤꯒꯤ ꯃꯤꯔꯦꯞ ꯁꯔꯗꯥ ꯈꯛꯇ ꯉꯥꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯅ ꯔꯥꯖ꯭ꯌ ꯁꯚꯥ MPꯒꯤ ꯃꯤꯈꯜ ꯑꯁꯤ ꯃꯥꯏ ꯄꯥꯛꯈꯤꯕꯅꯤ꯫ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 3ꯗ ꯋꯤꯗ꯭ꯔꯣ ꯇꯧꯕꯒꯤ ꯃꯇꯝ ꯂꯣꯏꯈꯤꯕ ꯐꯥꯎꯕꯗ ꯑꯃꯠꯇ ꯉꯥꯏꯔꯕ ꯃꯤꯔꯦꯞ ꯑꯣꯏꯔꯤꯕ ꯁꯔꯗꯥꯅ ꯅꯨꯡꯊꯤꯜ ꯄꯨꯡ 4:30 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯁꯨ ꯑꯣꯏꯔꯤꯕ ꯃꯤꯈꯜ ꯑꯁꯤꯒꯤ ꯔꯤꯇꯔꯅꯤꯡ ꯑꯣꯐꯤꯁꯥꯔ ꯔꯣꯖꯤꯠ ꯁꯥꯄꯝꯅ MP ꯁꯥꯔꯇꯤꯐꯤꯀꯦꯠ ꯈꯨꯠꯁꯤꯟꯅꯈꯤ꯫ ꯁꯥꯔꯇꯤꯐꯤꯀꯦꯠ ꯂꯧꯔꯕ ꯃꯇꯨꯡ ꯊꯣꯛꯂꯛꯄꯗ ꯄꯥꯎꯃꯤꯁꯤꯡꯅ ꯍꯪꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯗꯨꯅ ꯁꯔꯗꯥꯅ ꯍꯥꯏ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ ꯃꯦꯝꯕꯔ ꯑꯃ ꯑꯣꯏꯅ ꯇꯧꯐꯝ ꯊꯣꯛꯄ
ꯐꯣꯔꯃꯦꯂꯤꯇꯤꯁꯤꯡ ꯂꯣꯏꯔꯒ ꯄꯥꯔꯂꯤꯌꯥꯃꯦꯟꯇ ꯁꯣꯏꯗꯅ ꯆꯠꯂꯒꯅꯤ꯫ ꯄꯥꯔꯂꯤꯌꯥꯃꯦꯟ ꯌꯧꯕꯒ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯎꯅꯕ ꯍꯥꯏꯕꯁꯤꯁꯨ ꯑꯗꯨꯃꯛ ꯇꯥꯗꯨꯅ ꯂꯩꯕ ꯋꯥꯐꯝꯅꯤ꯫ ꯃꯁꯤꯗ ꯇꯉꯥꯏꯐꯗꯕ ꯌꯦꯡꯂꯒ ꯄꯨꯈꯠꯇꯨꯅ ꯌꯥꯕ ꯋꯥꯐꯝ ꯑꯗꯨꯃꯛ ꯄꯨꯈꯠꯀꯅꯤ ꯍꯥꯏꯈꯤ꯫ ꯑꯃꯔꯣꯝꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ MP ꯑꯃ ꯑꯣꯏꯅ ꯀꯔꯤ ꯄꯥꯏꯈꯠꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯍꯪꯁꯤꯡ ꯄꯥꯎꯈꯨꯝ ꯄꯤꯔꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤꯗꯃꯛ ꯄꯥꯏꯈꯠꯄ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛꯇ ꯂꯩꯉꯥꯛꯅ ꯄꯨꯟꯅ ꯆꯠꯃꯤꯟꯅꯗꯨꯅ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯒꯗꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯄꯥꯏꯈꯠꯀꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯁꯔꯗꯥꯅ MP ꯑꯣꯏꯕꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯂꯧꯕ ꯆꯠꯄ ꯑꯗꯨꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝ ꯌꯥꯎꯅ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯂꯩꯔꯤꯕ MLAꯁꯤꯡ ꯑꯃꯁꯨꯡ ꯄꯥꯔꯇꯤꯒꯤ ꯊꯧꯃꯤ ꯀꯌꯥ ꯁꯔꯨꯛ ꯌꯥꯈꯤ꯫ ꯁꯔꯗꯥꯅ MP ꯑꯣꯏꯅ ꯈꯜꯂꯛꯄꯗ MLAꯁꯤꯡ ꯑꯃꯁꯨꯡ ꯄꯥꯔꯇꯤ ꯊꯧ ꯄꯨꯕꯁꯤꯡꯅ ꯂꯩ ꯄꯔꯦꯡ ꯑꯃꯁꯨꯡ ꯂꯦꯡꯌꯥꯟ ꯍꯨꯛꯇꯨꯅ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯅꯈꯤ꯫ ꯇꯨꯡꯗ ꯅꯤꯆꯦꯝꯄꯥ ꯆꯨꯊꯦꯛꯇ ꯂꯩꯕ ꯊꯝꯕꯥꯜ ꯁꯪꯂꯦꯟꯗ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗꯁꯨ ꯄꯥꯔꯇꯤꯒꯤ ꯊꯧꯃꯤꯁꯤꯡꯅ ꯃꯍꯥꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯑꯍꯥꯎ ꯑꯊꯨꯝ ꯆꯥꯃꯤꯟꯅꯈꯤ꯫ ꯅꯥꯒꯥ ꯇꯔꯨꯛ ꯃꯤꯍꯥꯠꯇ ꯅꯥꯒꯥꯁꯤꯡꯅ ꯂꯧꯔꯛꯄ ꯐꯤꯔꯦꯞ ꯆꯞ ꯆꯥꯅ ꯁꯧꯒꯠꯀꯅꯤ ꯍꯥꯏꯅ MSUꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯁꯦꯟꯇꯔ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯑꯃꯗꯤ ꯂꯟ ꯊꯨꯝ ꯉꯥꯛꯅꯤ ꯍꯥꯏꯅ ꯂꯧꯈꯤꯕ ꯋꯥꯁꯛ ꯀꯗꯥꯏ ꯐꯥꯎꯕ ꯉꯥꯛꯂꯤꯕꯒꯦ? ꯅꯥꯒꯥ ꯇꯔꯨꯛ ꯇꯝꯊꯤꯅ ꯍꯜꯂꯛꯈꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯅꯥꯒꯥꯁꯤꯡꯅ ꯂꯧꯔꯛꯄ ꯐꯤꯔꯦꯞꯁꯤꯡꯗ ꯆꯞ ꯆꯥꯅ ꯁꯧꯒꯠꯀꯅꯤ ꯍꯥꯏꯅ ꯑꯣꯜ ꯃꯅꯤꯄꯨꯔ ꯁ꯭ꯇꯨꯗꯦꯟꯠ ꯌꯨꯅꯤꯌꯟ MSUꯒꯤ ꯍ꯭ꯌꯨꯃꯦꯟ ꯔꯤꯁꯣꯔꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯌꯥꯂꯥꯝꯕꯝ ꯀꯨꯃꯥꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯀꯨꯏꯅ ꯃꯐꯝ ꯈꯪꯗꯅ ꯂꯩꯔꯨꯔꯕ ꯅꯥꯒꯥ ꯇꯔꯨꯛ ꯉꯔꯥꯡ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯐꯪꯈꯤꯕ ꯊꯧꯗꯣꯛ ꯃꯔꯤ ꯂꯩꯅꯅ ꯉꯁꯤ MSUꯅ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯃꯌꯥꯂꯥꯝꯕꯝ ꯀꯨꯃꯥꯔꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯀꯨꯝꯖꯥ ꯏꯪ 2012ꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯗꯨꯅ ꯃꯤꯆꯝ ꯄ꯭ꯔꯖꯥ ꯀꯌꯥ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯕ ꯑꯃꯗꯤ ꯀꯌꯥ ꯑꯃꯅ ꯁꯤꯈ꯭ꯔꯕ ꯃꯇꯨꯡ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯅꯥꯒꯥ ꯑꯃꯗꯤ ꯀꯨꯀꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯀꯌꯥ ꯆꯠꯊꯔꯛꯄꯗ ꯅꯠꯇꯅ ꯅꯥꯒꯥꯁꯤꯡꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯨꯕ ꯀꯨꯀꯤꯁꯤꯡ ꯊꯥꯗꯣꯛꯈꯤꯕ ꯅꯣꯡꯉꯥꯟꯕꯒꯤ ꯀꯨꯀꯤꯁꯤꯡꯅ ꯐꯥꯖꯤꯟꯈꯤꯕꯗꯒꯤ ꯃꯐꯝ ꯈꯪꯗꯅ ꯂꯩꯔꯛꯂꯒ ꯅꯥꯒꯥ ꯃꯤꯆꯝ ꯇꯔꯨꯛ ꯉꯔꯥꯡ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯐꯪꯂꯛꯈꯤꯕ ꯑꯁꯤꯗ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯂꯩꯉꯥꯛ ꯑꯅꯤꯅ ꯃꯤꯆꯝ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯑꯃꯗꯤ ꯂꯟ ꯊꯨꯝ ꯉꯥꯛ ꯁꯦꯟꯒꯅꯤ ꯍꯥꯏꯅ ꯂꯧꯈꯤꯕ ꯋꯥꯁꯛꯀꯤ ꯀꯗꯥꯏ ꯐꯥꯎꯕ ꯉꯥꯛꯂꯤ ꯍꯥꯏꯕ ꯋꯥꯍꯪ ꯍꯪꯈꯤ꯫ ꯃꯁꯤꯗ ꯅꯠꯇ꯭ꯔꯒ ꯏꯔꯝꯗꯝ ꯑꯁꯤꯗ ꯂꯥꯜꯍꯧꯕ ꯅꯝꯊꯅꯕꯒꯤ ꯃꯤꯡꯗ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯄ꯭ꯔꯣꯛꯁꯤ ꯋꯥꯔ ꯆꯠꯊꯗꯨꯅ ꯃꯅꯤꯄꯨꯔ ꯃꯆꯦꯠ ꯑꯍꯨꯝ ꯊꯣꯛꯅ ꯊꯨꯒꯥꯏꯅꯕ ꯁꯤꯜꯂꯤꯕ ꯂꯥꯜꯂꯣꯡ ꯈꯨꯗꯛꯇ ꯂꯦꯞꯀꯗꯕꯅꯤ ꯑꯃꯗꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯅ ꯂꯩꯔꯤꯕꯁꯤꯡꯅꯁꯨ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕ ꯎꯕꯤꯗꯨꯅ ꯏꯔꯥꯡ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯈꯤ꯫ ꯂꯥꯛꯂꯤꯕ ꯃꯊꯪ ꯆꯍꯤ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯂꯩꯔꯤꯕ ꯁ꯭ꯇꯦꯠ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯅꯤꯗ ꯅꯠꯇꯅ ꯂꯦꯝꯍꯧꯔꯤꯕ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯁꯤꯡꯗꯒꯤ ꯑꯥꯔꯝ ꯐꯣꯔꯁ ꯁ꯭ꯄꯦꯁꯤꯑꯦꯜ ꯄꯥꯋꯔ ꯑꯦꯛꯠ ꯂꯧꯊꯣꯛꯂꯒꯅꯤ ꯍꯥꯏꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯒ꯭ꯌꯥꯁ ꯑꯃꯗꯤ ꯀ꯭ꯔꯨꯏꯗ ꯑꯣꯏꯜ ꯑꯦꯛꯁꯄꯣꯔꯇꯦꯁꯟ ꯇꯧꯅꯕꯒꯤꯗꯃꯛ ꯁꯦꯟꯇꯔ ꯑꯁꯥꯝ ꯑꯃꯗꯤ ꯅꯥꯒꯥꯂꯦꯟꯗꯒꯤ ꯅꯥꯒꯥꯂꯦꯟꯒꯤ ꯃꯔꯛꯇ MOU ꯑꯃ ꯈꯨꯠꯌꯦꯛ ꯄꯤꯅꯕꯒꯤ ꯊꯧꯔꯝꯗ ꯋꯥ ꯉꯥꯡꯂꯗꯨꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯍꯥꯏ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛꯇ ꯑꯝꯐꯁꯄꯥ ꯊꯝꯗꯨꯅ ꯂꯥꯛꯈꯤ ꯑꯗꯨꯕꯨ ꯂꯥꯛꯂꯤꯕ ꯆꯍꯤ ꯑꯃ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯁ꯭ꯇꯦꯠ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯅꯤ ꯈꯛꯇ ꯑꯝꯐꯁꯄꯥ ꯃꯈꯥ ꯇꯥꯅ ꯊꯝꯕ ꯅꯠꯇꯅ ꯂꯦꯝꯍꯧꯔꯤꯕ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯁꯤꯡꯗꯒꯤ ꯑꯝꯐꯁꯄꯥ ꯃꯄꯨꯡ ꯐꯥꯅ ꯂꯧꯈꯠꯂꯒꯅꯤ꯫ ꯑꯋꯥꯡ ꯅꯣꯡꯄꯣꯛꯇ ꯑꯝꯐꯁꯄꯥ ꯊꯝꯕ ꯁ꯭ꯇꯦꯠꯁꯀꯤ ꯃꯁꯤꯡ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯁꯤꯡ ꯍꯟꯊꯔꯛꯄ ꯍꯥꯏꯕꯁꯤ
rizal asida ingtappa hanjilakle haiba takpani haina fongdoki. Nakal amaromda gas amadi fuel oil exploration tounabagi pandamda Center Assam amadi Nagalandgi marakta maipakna MOU ama agreement khudiyek pinakiba adugi matangda palladuna Home Minister Amit Shah na High Prime Minister Narendra Modi na awang nompokta chawkhatpa purakna bagidamak laukhalakpa tongan-tonganba khongthangsing asigi manungchanna hairiba MOU asi maipakna khudiyek pinaba Center Assam amadi Nagalandgi marakta gas amadi fuel oil exploration taunabagidamakta MOU ama maipakna khudiyek pinaba ngamkiba asina laibak asida nomada fuel oil barrel 1,000 lakhiba adu athuba matamda chada tara hena fuel oil extract tauba ngamlagani. Fuel oil hanadagi masing hena extend tauba na matam sang na laibak asina fuel oil gidamak atopa laibak singda mipan tangduna lairamba adu shuko pangamlagani haina mahana makhataki. Kuki singna fajiluba nagataruk tamthina halaga asiba hakchang oina fangkiba thaudokta Coordinate Committee All Manipur Integrity Kokomi amasung Taramari CSO Kanglaipaki Maikaidagi akan bamawang da condemn taurakli. Thaudok asiga mari lainana loop asigi IPR Subcommittee Convener Fizam Shyamchandrana Thadorakpa Cherol amana hai. Haukiba me tara humdoidagi thiba khangdana lairakhiba nagami chamtaruk asiba hakchang oina fangkiba Kokomi na thamoi sokna yaningde. Maral sulai lejadaba micham miyambu faraga yamna tamthina hatokpiba haibasi miyoiba khunai lichat ama natte masi sagi lamchat amani masigumna alhuman oiba thawong kaya ama chin kuki narco terrorist singna lamdam asida satharakliba asi ngarangi asina ahanba natte. Kokomi na yamna ngakliba dilengak asina tha ama muktiba khangdana lakibadu tumin na lairuraga asiba hakchang oina fangkibada kari condemn tauribano matam chana micham miyamgi thawai kandanaba hotnadiba karigino soiraklaba matamda sorry haibada miyamna yafam thokte masigi daita asi lengak asina pufam thoi lengak na terrorist sing asi yokhatuna thambagi masigi thaudang asi thokpani haibasi yamna mayek sengle haina fongdorakli. Nakal amaromda 14 CSO Kanglaipaki IPR Subcommittee Convener is Babuluna Thadorakpa Cherol amana hai. Haukiba chahi English singaniga kunhumdoigi me ahumdagi hauduna lamdam asida illegal immigrant singna landaraktuna thohaningdaba thaudok sing thokiba laina mamang thadagi naga furup amadi kukui furup ki miyoi sing fazinduna thamkiba amadi naga furup puna fazin-kiba kuki micham taramari hingna thadorna ki amadi kuki na chahi asigi me tara humdoida naga micham taruk lailon by fegi jaga amadagi pukiba miyoi singbu ngarang asibo oina fangkiba ngamki asigumba minungsi laitana micham miyambu DNA test taudrabadi masag imung manungna masak fawba khangdagai fibamda hatpagi thawong asi condemn tawi. Manipurda hauzik thokliba khusemgi wathok lanthok amadi thaudok wathok asigi daita pungba hauzik paliba lengak asina MLA sing pugadabani ngarang ngasimak Kanglaipakta oirakliba fibam sing asi kupna yenglaga haujik oiriba MLA mantri sing asina masa-masagi firep amadi chapchaba lengak asina lamdam asigi miyamda athuba matamda khanghangadabani haiki. Loisilakpada MM Story Collection Meeting tabiriba punamapu amuka na khurumjari.